Mitop lising nimpunithoi changlaki haiba wafam Kuki na yaningdab fongdokkhre. Myanmar da political gi sarangnaba phibam leiba maramna mitop lising nimpunithoi ngamkhai lansenduna changlaki haina DG Assam Rifles na fongdokkiba wafambu Kuki Zo Council na akan mamongda yaningdab fongdokkhre. Council asina thadorokpa cherol amana hai Myanmar dagi centhurakpa miyoi ching Mizoram Manipur amadi Nagaland na chingba awang nongpoki tongan ba state singda sangdapam logduna leibani hanagi Chief Minister N Biren na aranba wafam sandoktuna Manipur da illegal immigrant kaya leire haina phongdoraktuna irang hena saganaba honai Myanmar dagi sanglakkiba miyoi lising nimpunithoi bu illegal immigrant oina lawba langani Myanmar da thokliba lan amachung miyot minai khangba ngamdabadagi ngamkhai lanthokuna sangdafam lawkibani Assam Rifles na pre-movement regime gi protocol matung ina biometric data da record tawba amasung documents ting yengbani adumakna Myanmar dagi sanglakliba miyoi sing adu illegal immigrant ni haina lawba yade media house kharana aranba wafam sandoktuna proof amabulana uhanba yaba mawongda aranba paw phonglakpa laibaktibani Manipura khundariba Kuki Zo Phuruki miyoi sing illegal immigrant ate matam kayagi mamangdagi lamdam asida khundaduna laklibani Kuki Zo Phuruki miyoi singda atamnana maral chiba wafam phongdorakpa yaningde haidi Manipura thokliba hana sunabagi thokdok ningthina thaurang tawraga thogalakibani haina report amana phongdorakde Manipura thokliba kangluki hana sunabagi wathok ase mathanda thorakiba nate akhanana thaurang tawraga thogalakibani haina Independence People Tribunal gi report na phongdokkhre New Delhi da ngarang phongkiba Independence People Tribunal IPT gi report na hai digital media gi khuthangda kanglup amana atoba kanglup amada khoisaunaba pokhanba yaba wafam kaya sandorakpana maram oiraga maitai amasung Kuki Zo Phuruki marakta nungsinadabagi chang hengalakpani State ki mari lainaba authority nasu hiram asigi matangda matam chana paikhatpa ngamhaude mataw asumna kangluki hana sunaba thodok asti nongmagi phibam lusilakhibani hainasu report aduna phongdorakle Tribunal report na hai Manipur High Court na kumja lisingani kulhumdoi March 13 maitai singbu scheduled tribe ki status pinabagi matangda recommend tawkiba aduna Kuki Zo Phuruki miyoi sing amadi Naga singda nungnangba pokhanbagi khudam mayek sengna uba phangki court ki yathang adugi mayokta kumja lisingani kulhumdoi May 3 singi district singda protest rally chatki rally ayamba ingtapna loisinkiba tarabasu mafam kharada pamdaba thodok tholakpadagi Manipur sinba thungna kangluki hana sunaba thodok thorakkibani atoba wafam amana singi mafam ayambada Kuki singna popi pambi thalilakpagi matangdani haina paladuna report aduna hai Nongthomam Birena Chief Minister oiringaida war on drug laukthokkibaga loinana popi pambi sing manghanta hanbagi thaurang laukhalakpana Kuki singda amuka hena khoisaunaba pokhanki Bisnupur, Churachandpur, Imphal East, Imphal West, Kaksing, Kangpopi amadi Senapati na singba tongan-tonganba district singda leiriba miyoi kayaga unaduna wari sanaraba matungda tribunal gi report asi phonglakpani report asida state ki authorities singna matam chana mathau taba thaurang ching lokhat haudabaga loinana misam yam ngak senba ngamkhidabagi wafam mayek sengna pali Central government asu constitution gi makhada lokhatpam thokpa thaurang ching lokhatuna Manipur da matam chana ingtapa phibam hanjilakna bo honakide kulai paiba kanglup kharana maningtamna hana sunabagi thodok singda yausilakpada state ki mari leinabo authority na matam chana mideng changhaudabagi wafamchu report asida pali kangluki hana sunaba asida mediana lauriba thodanggi matangda report asin hai print mediana misang mingkhai naiba mawongda pau phomga loinana asum aran kupna thigat khidabagi mawong uba phangi digital channel amadi social media gi khuthangda aranba pau kaya sandoktuna kangluki hana chunaba thodok sing hena pakthok chawtok hananaba honaki hainasu report asina phongdorakli Manipur da lona yadana changlakpa mitop singna isaw thokle haina UNC na phongdokkhre Anglo Kuki war haiba pandup ama India gi history da leite Myanmar amadi Bangladesh tagi kanglon kaina changlakpa illegal immigrants singna Manipur da isaw thokle haina United Naga Council UNC na thadorakpa cherol amana phongdorakli Council asigi Information and Publicity Secretary Jem Hauna kudek piduna thadorakpa cherol amana hai haudi tholiba kangluki hana sunaba sina Naga Phuruki miyoi singda su chawna khudong chadaba mayok na hale Kuki Zo Phuruki miyoi singna tongan-tonganba authorities singda pisinkiba memorandum da yumpham yaudaba wapam kaya marum yauba thengnare UNC na Manipur da haudik mitai amadi Kuki Zo Phuruki marakta thokliba hana sunabagi thodok loisin hanaba angamba thakta hotnaduna laki adubu laibak thibadi wathok asi matam chana loisin hanba ngamdana leiri
Wathok asiga mari lainana Kuki jo Furuki miyoisingna thadorokpa warol amasung tongan-tonganba authorities-singda pisinkiba memorandum-da Nagagi puwari semdok sadokpaga loinana Naga miyamda ikaiba pibagi wafam kayamarom yawba thengnai. Kumda 2013 anauba district-sing semkibagi mayukta Naga-singna yaningdaba fongdokpagi matangda cherol asinhai. Senapati amasung Chandel district ki saruk khara lauthoklaga anauba district sengkibagi thawong adu laingakpada khudong chanabani haibagi mingda Kuki sting pel hanaba paikhalakpa thawrangni Kuki jo Furuki miyoisingna Union Government, Israel gi Prime Minister, European Parliament amadi United Nations singbada pisinkiba memorandum singda puwaribu lana wahanthok piba wafam kayamarom yauri. Kumda 1913 1918 faubada Anglo-Kuki War thoki hairibadu aranbane. Hairiba matam aduda Ukhrul Chandel amadi Tamenglongda leiba Naga nupi amasung angangsing hatpaga loinana yum mai thakibagi thawong chathakibane hairi. Saru tekpagi operation tawbada laikhidabagi wahauda ban houkhre. Sumangda tusinbadagi yethangba khongi saru tekpadagi Regional Institute of Medical Science RIMS-da operation tawnaba hidak tharaba matungda nupi adu laikhidabagi matangda RIMS authority na thawoi wawoi bidre haiba wakat thangalaktuna misi asigi matangda sengkiba JSC na ngasi numidang wairamdagi sengmaida ban tawba houkhre. Dr. Singna ningthina layeng bikide amasung hidak kapaduna maram oiraga sikibani haibagi wakata laikhidaba nupi adugi maming Laisram Ningol Hizam Ongbi ibemcha sahi 52 kawi mahak awang sengmai laipat laikaidagi muhongi loinabini. Misi asigi matangda ngarang JSC ama semduna RIMS authority da mara laiba miyoising adu puthoo amasung makoibu chapchaba chairak piyu haiba demand tawduna tabakta laukhatnabagi matangda tharakibane. Adubu RIMS ki maikedagi chapchaba pakhum ama fauba laktre haiduna ngasi nungthildagi Imphal Dimapur lambi sekmaida miyam hawraktuna ban chathakibane. Ban asina maram oiraduna National Highway number 2 da chatok chachin tawribasingda chauna khudong chadabasing mayoknare. Speaker Saityabrata amasung MLA ani Delhi da paisinkhre. Speaker Thokchom Saityabrata NPP Legislative Party gi leader Sheikh Nurul Hasan amadi BJP gi MLA Khongkham Robindro ngarang numidang athengbada Delhi gi damak Imphal thadokkhre hairi. Haudik phawbagi oinadi Speaker Thokchom Saityabrata amadi MLA anina Delhi da chatkiba adugi chapchaba maram khangba ngamdri. Pause asina phangba pawgi matung ina MLA ani amadi Speaker Thokchom Saityabrata na ngarang numidang Delhi da chatkiba adu masa masagi lanai gi oiba thabak ting leibagi chatkibane hairi. FMR amasung border fencing gi matangda UNC ga wari sananaba center na Delhi da invite tawrakre. Center gi maikedagi hojik Indo-Myanmar border da fencing khabagi thabak chathariba amasung FMR suspend tawkiba adugi mayokta UNC na changchilakiba khongdanga mari leinana center gi maikedagi thasigi kuntarukta Delhi da wari sananaba invite tawrakre. UNC na changchilakiba khongjang asiga mari leinana thasigi tarukta Imphal gi Raj Bhavan da Governor Ajay Kumar Bahala ga wari sanaraba matung Governor na center da khangan khibagi matungina Ministry of Home Affairs ki Advisor Northeast AK Misrana UNC ki Kangbu Singh thasi ki kuntarukta wari sananaba Delhi da laknaba invite tawrakibani. UNC ki maikedagi phongdoraklibana ngalingai matamdagi hauna Myanmar amasung India da leiriba Naga singi marakta kanglu ki oiba amasung imung manunggi oiba anakpa mari ama loinaraga lakibani. English amaga chama ban humpunipan gi matamdagi hauna border da leiriba phurup asigi miyoi sing leibak anigi ngamkhai manungda kilometer nimpu phawba frida chatok chachin tawduna lakibani. Adubu English ani mari da mamangda kilometer nimpu phawba leibak anigi marakta chatok chachin tawba yarambadu kilometer 13 ta hanthaki. Madugi matung mamang sahidagi kilometer 10 da hantharakibani. Leibak anigi border da leiriba Naga singi marakta border fencing khaba amasung free movement regime suspend tawba si khudakta lepkadabani haina UNC gi maikedagi state amasung central government ta numit kunigi oiba ultimatum piduna khangan khrabani. Adubu hairiba matam adugi manungda state amasung central government anigi maikedagi positive oiba khongthang amata laukhattabana isu asiga mari leinana UNC na hena kanba khongjang sing changsilagani haina laukthokibani. Indo-Myanmar border da Operation Shakti hengat hanaba AR personnel sing drone technology amasung modern warfare training pigadori.
Leibak asigi North East region gi saruk ama oiriba Indo-Myanmar border paringda ain kain illegal immigrants sing amadi drug yauna khusukulai kaya lalonbagi thabak chathariba asi mapung phana thingnanaba border da deploy tawriba leibak asigi khwaidagi liraba paramilitary force ama oiriba Assam Rifles personnel singi operational capability hengatnaba modern warfare training amasung drone technology matik chana pigadawri IIIT gi maikeidagi border ngangliba Assam Rifles personnel sing advanced drone training amasung refresher course na tingba training matik chana piduna matau karamna drone fight operation asi sinagadabage protocol karamna maintain tawgadagi haiba yauna singi khudong thiningai oiba jaga singda surveillance amasung logistics support yauna skill training kaya pigadawri English singaniga chani pan kuntra manga da linkhat kiba Assam Rifles asi haudik fawba army gi operational command makhada laiduna North East state sing maru ina Manipur Nagaland Mizoram amasung Arunachal Pradesh amadi Myanmar ga lonariba kilometer lising amaga chatruka nifu humdoi gi ngamkai asi ngak senduna leiraki paramilitary force asi karigumba kanda cross border criminal militant amadi singi khudong thiningai oiba jaga kayana maram oiraga Post border sing the ain kaina mito kaya sangsilakliba sing asi thengnanaba honabada operational gi oiba singnaba kaya ama thengnari adubu IIIT gi matengna bigdawriba advanced drone training amadi refresher course sing asina Assam Rifles personnel singda hena operational capability hengat halagani haidi